ngasi ayuk phongkiba tongan-tonganba Manipuri sifhongsing amasum thokiba thodok wathoksingdigi maruoiba I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada ex MLA Henry sai taruk election thengnaba yadanaba MLA irabona assembly secretary da wakatkhre Imphal East ki wangkai kendra gi MLA Okram Henry bu representation of the People's RP Act 1951 under Section 8 Clause A gi makada disqualify tawkibana sai taru election thengnaba yadanaba kendra sigi MLA yungkam irabot ki council na Manipur Legislative Assembly ki secretary da ayibse role oina ngasi wakatkhre hari wangkai kendra gi MLA yungkam irabot ki muhut siliba advocate Longjam Birjitna sahi tawduna Assembly Secretary da ngasi pisinkiba sirol aduna hairibadi mamang saigi April taraga mangada High Court of Manipur election petition file number 2207 gi order amadi mamang saigi November taraga tereta Supreme Court of India gi COVID CA number 1666 2021 gi order singpali Irabona Henry gi matakta siriba maral sindi taraga mathui suba Manipur Legislative Assembly gi election Okram Henry masana education qualification lana hapsin gibani Asian Bulls Construction and Developer Private Limited versus Henry Okram gi C case number 17 of 2017 asi CGM Imphal West hauji pending the lady hari special judge and the NPS Manipura CBI special trial amasu pending the lady. High case asi Singamai police station lokalakpa FIR dagi aina thingraba drugs sing puthok pusin tawbagini asigumba aina yadaba thabak thoram sing toramba sidagi hendoktuna voter singbu lan lamjingnaba masak sing amuk ohengani pali manam sing asina taraga mathai suba Manipur Legislative Assembly da miyamna taraga manga assembly constituency dagi MLA ohelamba Henry bu sanahan kitabani court nasu irabot petitioner bu wangkhai gi mihut oina mamangna laktokhi aduga Henry na High Court of Manipur gi order adubu Supreme Court of India ra challenge tawduna COVID file oina sadakhibani madura Supreme Court of India ra CF file adubu amuk kaktalakhi asigum wafam singasi Manipur gi election commission su ningthina khangbiba mathautai RPA ki under Section 8 Clause A ki makada disqualify tawraba mi amabo State Election Commission kari lakot pe yabigi haibadu yengsinba mathautai hairiba serol asida mamang na thokiba High Court of Manipur amari Supreme Court ki order copy sing adusu punna haptuna thagalakpani hairi hen supali atopa pawmana Manipur natana NE da Congress si tharakle BJP na 3/2 majority fongnaba honagani Minister BJP na lakadoribe assembly mikhala sida hausuk phawbagi oina pre-poll alliance tawbagi wapam leite mikhala sida BJP na apun assembly seat humphugi manungda saru 3/2 haibadi seat nifudagi tadana phangna bohonagani mikhal matung darka lairabadi post poll alliance ki khanagani hain minister N Berena phongdokre haujuk Delhi da Manipur gi mikhal ga mari leinana seat allocation gi matangna party gi central leaders singa mikhal pangthoknaba leiriba minister N Berena national media ga unakhiba amada makhatana phongdokhibada state asigi main opposition party Congress asi Manipur khakta natra north east da sitharakle mangna lusingmu government asina sahi mangara paikhatkhiba performance sing asina mikhala sida soidana nifudagi tadana mai pakani haibigi thajabale hawkiba sai english ngani ga taraga tereta Congress na sit kungani pana mai paklabsu sit kunga mathoi khakta da mai pakiba BJP na local party oiribe NPP amasum NPF ka pulaga sakar semki aduma pumasigi matung tarakpada Congress amasum atopa party dagi MLA khara defect torakpadagi BJP gi masai oiba mapangal asi MLA kuntra da hengalaki Manipur gi assembly mikhala si February 23 amasum March 3 da tangkak ani thokna pangthokadabani aduga March 10 dana mikhal gi phal lathokadabani election asida paksana ahongba ma soidana uba phangani BJP na mamangi mikhala phangkiba sit adudagi saruk ani henkatna phangani BJP na apun seat saruk ahum tokpagi ani majority phangnaba yamna kana honari mikhala sida BJP na santi development amasum lamdam asida laiminariba jati kanglup singi marakta nungsi sanana hingminabagi pandamda thengnagani sohaki Manipur gi haujuk oriba law and order yauna Manipur gi miyamna matam kuinadagi apaspat laukthoknaba demand tawtuna lakhibasing mamangda state asida industry amata lairamdabana
ꯂꯦꯟꯂꯣꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯦꯖꯦꯟꯗꯥ ꯊꯝꯂꯒ ꯕꯤꯖꯦꯄꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯈꯜ ꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯠ ꯑꯦꯂꯣꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯇꯥꯡ 25ꯗ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯀꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯅꯕ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯏꯟꯁꯄꯦꯛꯁꯟ ꯆꯠꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯄꯤꯕ SOP ꯑꯁꯤ ꯉꯥꯛꯂꯤꯕ꯭ꯔꯥ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯦꯛꯖꯥꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯏꯟꯁꯄꯦꯛꯁꯟ ꯈꯣꯡꯆꯠ ꯐꯤꯖꯤꯀꯦꯜ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯁꯤꯡꯉꯥꯔꯦꯜꯗ ꯂꯩꯕ ꯂꯩꯁꯦꯝꯕ ꯃꯍꯩꯀꯣꯜ ꯑꯃꯗꯤ ꯆꯥꯀ꯭ꯂꯣꯁ ꯁ꯭ꯀꯨꯜ ꯑꯅꯤꯗ ꯆꯠꯈꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ IPS स्कूल बिष्णुपुर डिस्ट्रिक्ट की नंबोल सेंट जोन्स इंग्लिश स्कूल चखी येंसिन खोंगचत मरी लेना एसोसिएशन की सेक्रेटरी जनरल नोंथोम जॉय कुमार फोंदोखिबदंगसी पैखलिब खोंथांग इंग्लिश 2.5 हौरगा लेप्तना सथदुना लाखली हौजिक एसोसिएशन मखादा लैरिब पुना प्राइवेट स्कूल 2.50 रोंग अपुनब महिरोय 10,000 बोर्ड की पैटर्न सब मानन सेंबा क्वेश्चन पेपर पीदुना एग्जाम से पांथोकपनी मसिना महिरोइसिंगना बोर्ड लब एग्जाम दा अकीबा पाखटपादु पोहंदना क्वालिटी लेने एग्जाम मायोकनबा ngamnabani amasु physical exam tawdaba online oina exam पांथोकप स्कूल सिंग ओइनसु सब सब rules थमदुना exam conduct तौरी हाइन स्पनखी अतोपा पावमना भारत निंगतम सही 103 सूरबसु सुभाष चंद्र की मफम इकाई खुमनब पीद्री नेताजी सुभाष चंद्र बोसना भारत निंगतमनब होनबद ख्वाइदगी चावबा थौदांग लौखिबद नतना मपुनसि अमसुम लैजब पुंब कथोखि अदुबु भारत निंगतम सही 103 सूरब फावब माकी मफम दंगसि फावबा इकाई खुमनब पीबिद्री हाइना फॉरवर्ड ब्लॉक की स्टेट सेक्रेटरी ज्ञानेश्वर नंगारंग इम्फाल वेस्ट की हाइटुपोकपिद लैबा संग्रीला पार्क ऑल इंडिया फॉरवर्ड ब्लॉक मणिपुर स्टेट कमिटी ने सिंधुना पांथोखिबा नेताजी सुभाष चंद्र बोस की चामग 25 सुब मपोक कुमोन थौरमग मरी लेना फोंदोखरे मान मखाताना हाखिबद नेताजी सुभाष चंद्र बोस ना पामजरंब भारत मतिंग लैबा मिपाल तांगदब भारत मिपुंग खुदिमक थोंग मानना सखतपा प्रजा सिंगदा मपुंग फाबा शक्ति सिनबा जात धर्म कंगलुप अमदी मफम की खेतनब लेतबा भारत की मवोंग मतौग सुनब मवोंग सेमदोकनबा साइंटिफिक सोशलिज्म यूमफम भारत अदुगी मुहूर्ता ngasi ओन तैनब लंबीद ngasi फावबा लैंगाकनरिबा कांगबुसिंग भारत पुदुना चली मरम अदुना अखोय पुनमंगना अकनब वारेप अमग लोइनना नेताजी की भारत अदु पुरकनब होनब मथौ ताय हनसु पल्ली अतोप पावमना ओमिक्रॉन की सैथेंग मयोकनरिङै चेरेक्ता RT-PCR केस त खंगबदा वाबा स्टिल ओमिक्रॉन हाइब अमा थेंगनरि RT-PCR टेस्ट त खंगबदा वाबा मलेम की लेबाक निफुर ओमिक्रॉन वेरिएंट की अनौब सब स्ट्रेन अमा थेंगनरे हाइना UK की मेकेट की फोंदोखरे नौना थेंगनखिबा ओमिक्रॉन वेरिएंट की सब स्ट्रेन BA.2 सब स्ट्रेन असि स्टिल ओमिक्रॉन हाइनसु खंगनै लैसत असि यूरोप ता असौ सैथिंग अमा मयोकनगदरा हाइबगी अखिब लैरे वर्ल्ड हेल्थ ऑर्गेनाइजेशन की मेकेट की फोंदोखिबदा ओमिक्रॉन वेरिएंट असि सब स्ट्रेन अहुम हाइबदी BA.1 BA.2 अमसुम BA.3 हाइन अहुम थोकना लै BA.1 हाइरिबा सब स्ट्रेन असि मलेम की ओइना ओमिक्रॉन की लैसत पाक्सना संदोरकलिबसिंग असिदा मपुंगोय BA.2 सब स्ट्रेन हाइरिबसिना लैसत असि यामना यांगना संदोकपंगमी डेनमार्क तो ओमिक्रॉन पॉजिटिव ओइरिबसिंग अदुगी तंखाय अमदी BA.2 सब स्ट्रेन असिनि हाइना हौखिबा जनवरी 2 फोंदोखिबा लैरे UA की हेल्थ अथॉरिटी की मेकेरी की BA.2 की मतंग यामना कन इन्वेस्टिगेशन चथबग लोइनना variant of concern हाने लथोखरे UK अमसुम डेनमार्क ता BA.2 सब स्ट्रेन असि डिटेक्ट तौबद नतना स्वीडन नॉर्वे अमसुम इंडिया रसु वेरिएंट असि डिटेक्ट तौरे इंडिया अमसुम फ्रांस की साइंटिस्ट सिंगना वेरिएंट असि दा अकीबा फोंदोकपग लोइनना कोविड की वेरिएंट BA.1 सब स्ट्रेन असि BA.2 सब स्ट्रेन सिना डोमिनेंट तौखिगनी हाइबगे अकीबा दु लैदि नौना थोलगदिबा स्टेल ओमिक्रॉन हाइनसु खंगनबा BA.2 हाइरिबा सब स्ट्रेन असि इंडिया दसु अचौबा सैथिंग अमा मयोकनरे हाइबगी रिपोर्ट लैदि BA.1 सब स्ट्रेन असि करिगुंबा मतमदा RT-PCR टेस्ट खंगमंगमदबसु यावी
RT-PCR asi haujuk phawbagi oinadi COVID ki variant sing asi ningthina detect tawba ngamba golden stand ama oina lawnaribani adubo nawna tholakliba BA.2 substrain asidadi RT-PCR na khangmangamdi hairi masimana variant asi common oina still Omicron haina khangnai haina supali makasa tharak poina mayam na topa pawsing tentak na pizage special political status pibinaba kokomina demand tawkhre Manipuri special political status pibinaba civil society organization singi apunba body ama oiriba coordinating committee on Manipur integrity kokomina Prime Minister Narendra Modi da memorandum thaduna takshinkhre memorandum ado hokibu January 18 da email amadi post ki kuthangda thakibani hari hiramasigi matangna lamphel pat leiba UCM gi office da ngasi pawmi singa unaba mada kokomi gi coordinator L Ratan Kumar hai state asigi political history da hangatna yengduna nainarubada India lenga Manipura suksoi sodan special political status pifam to e haina phungdokhi atopa pawmana CRPF na thambal sangle ngak pawkhre BJP gi parliamentary board ki mifam ngasi phanggadari Assembly constituency amamamda BJP ki ticket tanab independent candidate ki masing yama maramna ticket lauthorakpada pamda thaudok sing tholakwa thingna bidamak mangjonona section tharang lokat poina kaisampata leba thambal sanglenda CRPF ki personnel sing section ngak sen baukre CRPF ki personnel sing adu afaba makhal gi khusu khulai sing paiduna BJP ki office mamangda pareng sana position lauduna lepadu ngasi numijung matungda miyamna upa phangki aduma party asigi machin chatpa visa amanadi hanadagi hauna Kanchipur matam khragi hanglamba BJP gi office ngaklamba CRPF ki personnel sing adu hauzik kaisampata office honglaklanina mafam asida oina ngak selakpani hari amaromda taraganite suba Manipur Legislative Assembly gi mikhalda BJP na thadokadaba mirep sing kana no haiba lepthoknabagi dama ngasisu New Delhi da consultative committee gi meeting pangdokhi Assembly constituency kharadadi ngasisu yanaba mirep puthokpa ngamkhide maramaduna party gi high command larakpa firepta minister nangthongba Beren Works Minister T.S. Biswajit masum BJP Manipur State Unit ki president A Sarda yadaba yaroidawri Thajabi yaba mafamdagi phangba pawn hai heng numidang wairam Prime Minister Narendra Modi Defense Minister Rajnath Singh Home Minister Amit Shah BJP gi National President JP Nadda amasu Manipur gi election in charge Bopendra Yadav Singh yawba parliamentary board ki mifam phamgadari mifam adura minister nongthongma Beren Works Minister T.S. Biswajit amasu BJP Manipur State Unit ki President A Sarda su special invitee oina saru yagadari mifam adura Manipur State Election Committee gi mapungoiba thaudang loriba makhoi ahumgi warol sing tagane amasu makhoina pukhalakpa suggestion sing committee asina khanagani tungda makhoi yauhandana kana da ticket pigidagi haibadu hanadagi hauna BJP ki central leader singna kayarak hana survey tawduna mai pakpa yabi intending candidate singi list adu puthoktuna state ki lusingba singna hairamba sing aduga sangdamnaduna yengadari Se Minister Nungthoma Birendi Thasgi Kungatrukta Pangthokadaba Laibasigi Republic Day gi thorom Manipur yaudaba yadabana hayeng thenglabasu thengna Imphalda tholaktaba yaroidori masigidama khana mangjonana satar flight ama reserve tawduna thamle haina supausna makhatari sit humpu makta kana mirep oigidagi haibadu amukta laukthoknanaba thorang tawgadori thasigi kungatarukki numidang natragana mathangi numita BJP gi ticket laukthokani haina pausna sumakhatari Atopa pawmana accident na miyoy ahum sire Bisnupur amadi mayang Imphal ngarang numidang wairam thokiba tuan ba lambi gi accident na miyoy ahum sire Pausin hai Bisnupur Police Station konba Bisnupur Kaithel gi Yuko Bank mapagi tidem lambida ngarang numidang pung 6 lom tapa matamda thokiba lambi gi accident da gari macha thorpo miyoy ama thina sokpadagi lekatnaba nangdana sire laikhidraba miyoy adugi maming wahingbam Tombung Elis Tomba say kun gumde apokpa W ibopisa kawi qualify maning laikai degini maana ngarang FZ motorcycle ama thauruga thabak salubadagi yumda halakpada Yuko Bank mapagi lambina kala khamduna lairamba tipper truck amagi maningda thomjinbara thina sokpadagi laikatnaba nangdana thaudok thokpa madu maktada laikidabani hari thaudo aduga mari lainana Bisnupur Police Station na case ama lokhatpaga loinana Laikhidraba miyoy dugi asi boxang ngasi post mortem tawba matung imung manunggi miyoy singa sinakre hari
Amaramda Mayang Impal Police Station konba Mayang Impal Thana Awang Laikai Mapagi Mayai Lambida ngarang numidang pung 7:50 yang mangarum taba matamda mayoknana lakpa sakani panba gari masani thomjinabada thina sokpadagi miyoni shire laikhidraba mi ani edudi singjamai wangma begapati laikai digi sagol sem jeni sei kungo humde apokpa jetesur amadi Mayang Impal Thana Awang Laikai digi thoksum ibungo sahi nifuga manga apokpa TS asawni sagol sem jenina gari masa Royal Enfield thauraga satpada gari masa Kawasaki Caliber thauraga mayoknana lakpa thoksum ibungo ga thomjinabada makhoi animal thina sokpana maram oiraga lekatnaba nangdana laikhidabni sohairi atopa pawmana BJP gi 40+ Manglani Joykumar Manipur Handloom and Handicraft Development Corporation gi chairman oiramba amasum Wango Sida Mikal Kyada Mirep Oiramnaba Sagolsim Asaubana NPP ga Satminanaba Firep Laurakpada Party Sigi Lusing Bashinga Taram Okre Yumnam Huidro Makale Kaidaliba Wango Sida NPP gi Mirep Oigadoriba Kuraizam Loken Singhagi Yumna Pangtokpa is Asawabu Opki Thoram the NPP gi National Vice President Oiriba Deputy Chief Minister Y Joy Kumar Hai BJP na Lakadoriba Mikala Sida Sydney Puhena Mai Pakani Haidibasi Manglani Sumka Kabangamloi BJP amasung Congress na seat kun yoba sukngamloi yamlabada seat taraga manga taraga tarukti hena kabangamloi haina sapali lakadoriba mikhala sida NPP na soiduna seat kun dagi tadana kaduna NPP na lusing balenga ama state asida soiduna lakani NPP na karigumba lenga pairak patarabadi asawbagi damak phida ama pibaga loinana wangoi sigi soko tharangna akhanaba miyeng thamgani haina sapali atopa paomana tanker driver singi khongjang handokre National Highway 2 gi Kangpokpi district ki manung sanba Kaithel Manbida miyema gari na thengmadagi laikhidabaga mari lainana satakhiba banda oil tanker amasum LPG bullet kayabo ban sagotpasingna thugaikibagi mayokta All Manipur Petroleum Product Driver Association na sangshilapa khongjang asidagi handokre Association gi General Secretary na khuyek piduna press ta thadorokpa serol amanhai Manipur lenga ki CAFN PD gi minister unaduna wari sanaba matamna January 12 gi numidang na thokiba thawdo aduda matawkram security gi asoiba laikhibagi haibadu thidokpuga loinana aduguma thawdo adu amu hana thondana ba atubada mari lenaba official singi mathakta action lakhotkani haibagi thajaba pirakle maramasna All Manipur Petroleum Products Drivers Association amasum All Manipur Black LPG Drivers Association na January 12 gi sangsin kiba khongjang adu khudaktigi hadokle haide na su palakli loisilak poina to pamaruiba paukrana Sibagi Cheirak pikraba David ki physical hearing pangtholagani sahi mariga tha ahum gi nupi masa mabu ikai khamnaba manghalaga makhuri metuna hatkibagi case Manipur thokiba nupi angangi ikai khumnaba namduna mangan biba masum hatok pibagi thawdok singi manungda atangba thawdo ama oibaduna tana ataba punamangna ki tujungba pona khiba masagi sei mariga tha ahum khakta ngai de nupi masa mabu sangon namduna ikai khumnaba mangan biraba matungda makhuri metuna hatkhiba thawdoki case ki wayelda Sidriba Power Thari Yanbagi Fadok Pikraba Sinapati District ki Mau Police Station ki manung sanba maram Kabanam Village ki R David ki Wayel physical hearing oina pangthunaba High Court of Manipur na direction pikre tamthiraba thawdo odu ngasidagi na sei teret ki mamang December 10 English ngani ge taraga manga Christmas numit ki numidang pung taruk makhai rom tarakpadagi na numidang pung teret lom gi manung da mak masama ki khulda thokibani thawdo sigi matang na lokhatpa case ki Wayel sidriba phaw tharu yanbagi fadok pikraba R David na mahakasu naknaba mari thoknariba piklibi nupi masa Lucy asengma maming nate bu numidangi sak ising saraba matungna nupi masa sigi mayumda laklaga maki asapot laibirugi haiduna pamlaga puthokibani adugu nupi masa sigi mayungi sangona pusilaga ikai humnaba mahanbiraba matungna makhuri lakhatuna hatoklongkibani thawdo sigi matangda maram customary logi matungna Wayel satharaga laikhidrabi nupi masa adugi aroiba mathau mangam pangthoktuna lairul chansilambani adubu thawdo sigi pautabadagi matamadugi Mau Police Station gi second officer in charge sub inspector Timothy Ronamaina complainant oiduna su motoda thawdo dugi matana case ma register tawdun lakhakhibani case adu protection of children from sexual offense proxo eki Section 6 Indian Penal Code ki Section 302 murder amasum Section 376 rape ki makhada
register tokibani case adugi FIR number 22/12/2015 police ki maike digi thaudo adugi case lokhatpaga loinana lairol chanchinkraba piklibi nupi maza adugi haksang executive magistrate Pani James amasum Kabanam village ki secretary Arang amadi laikhidrabi nupi masa asigi maike digi ke luikang ko mi ahungi mamang na police na lainungdagi handok forensic specialist Dr. Salam Bitamna postmortem examination tawkibani postmortem examination gi report ta piklibi nupi masa do bi ikakhnaba mahan biraba matungna maukuri metuna hatpani haibagi sapsaba khudam sangnam sing phangkibani case asigi matangna police na investigation mapung fana sathraba matung special judge Prokso Senapati de Sarsi thagalaglaba matung June 5 English ngani taragani panda R. David ki mathak charge frame toraga wayel satakibani aduga case asigi aroiba wayel July 13 English ngani gi taragani panna satharaba matungda reserve tawduna thamlakiba judgment amasum order na July 13 English ngani gi taragana nipanda maakna satakiba thawong asigi dama kotna mahakpu mara leiri haiduna lauthokibani han supali aduga mathangi numit July 13 ga mathu English ngani ga taraga nipana pangthokiba maki sentence hearing da matam adugi court sigi special judge aribam nautuni ki ko na mahakpu sidriba phawba thori yanbagi sibagi sara pikibani ko na mahakpu ngasi dagi ne sahi mari rongi mamang July 13 ga mathu English ngani ga taraga nipan sibagi sara pikibagi order da masagi sai kun ga mathu khaktamak suri haina pankibani adubi special judge Prokso Senapati na mahakpu case asigi mari laina sibagi sara piraktuna Manipur Central Jail Sajiwada thamlaklingai gi serakta R. David Masamangna petitioner oiduna criminal appeal number 6 of 2018 amasum criminal revision petition number 13 of 2018 file toraktuna maku sibagi serak pirakhiba judgment amasum order adu singnarakibani high court ki maike degi maku sibagi serak pikhiba judgment amasum order adugi copy phangbaga death sentence number 1 of 2018 lakhatkibani adu haidiba case asigi wayel sathaba haunaba thabak paikhalakpada maki maike degi criminal appeal amasum criminal revision petition ani asi file torakhibani hani supali atopa pawamadana bombula thabada pakhatnarure mayang Imphal police station ge manung sanba konsak maning laikai area da sakhangdaba miyoi khrana bombula thabari mafam adura leiba miyoi sing pakhatnarure hadi bombula pokhaiba makhol tabada akoibada leiba miyoi sing numai kapnaraboi ningduna mi painaki madugi matungna mayang Imphal police amadi Assam Rifles ki kangbu ama lakbadigi English singna leinaki asigumba thawong sina February 13 amadi March 3 na pangthokodariba taragani thu suba Manipur Legislative Assembly election gidama numidangi matamda board khomba satliba singdasu sauna singnaba pokhalle haina su phungdorakli Lushilakponi state ki wangmana thokpa to papaw khraga memna thamjaramge Silongda non tribal singbu phu saibigi mayokta protest tokre Meghalaya ki capital city oiriba Silongda house pawda satakhiba sit in demonstration wakatmi pham singi manungda top protest am oina ngasi Silongi police bazar hairaga chukhangnaba kindai ladata tha sigi kunna Silongda leba non tribal singbu attack tawduna phu saibigi thawong satakhibigi mayokta matai manau amana protest tokre ngasi mafam sida protest tawkiba matai manau adudi SK Sauduri amasu maki loinabi Kalpana Sauduri ni makhoi ani na protest du satakhibaga loina Meghalaya government ki maikedi gi mafam adu lairiba non tribal singbu ngak singani amasu makhoi gi security gi hakpi gani haibigi insurance pinana basu taksin ki matai manau sina protest tharakpadigi khangaudana mafam adugi social activists sing amasum tongan basin famda leiba miyoi kya su sangsilaktuna sagotna rakhi amasum hokat mi famadura saruyakhi panba yabri thasigi kunda Silongi lumdaing jri area da masakhangdaba lamen tuhen singna satharakhiba attack ta yamdrabra non tribal mi aso opanangan khi hain spalakli amaramdana Kenya da al asaf ki militant sing natrak nipan mai thakre Kenya gi samudra mapan gi county lamugi handi town ki kilometer kunga mapalom lap mapam amada ala sab ki militant sing oinama yai haina thajana khulai paiba miyoi singna construction vehicle amasum equipment nipan mai thakre haina government official amanasu phongdurakli hausi koina di myam pau matang sa lusinjarage amasum pathok sakibda sokiba lankhiba kya yaw simyam ngakpi gene amasum matamatam ge ba maroebi pau sing simyam de lep leitana channel sigi mekedi update pijara kene su channel sigi mekedi thamjari and hausi koina di myam matang sa kainersi thank you